Ahanba maktada Manipuri Audio Book na tabiriba Pumnamakpu khurumjari. Ngasi miyamna tabinabagidamag loukhatchariba asi B.A Manipuri syllabus da yauba Laishram Samarendra Singh na iba Khul Amagi Wari haina mingtholba seireng aduni. Hauzik tabirasi Laishram Samarendra Singh gi seireng Khul Amagi Wari. Khul Amagi Wari. Khul Amagi Wari ni awang nongpok lamdamda kanna maming chatkhalakliba Chandrapurgi. Awa nungai wari natte khul chawkhatpagi, lambi thong sembagi, hospital hangbagi, lau ninbagi, lairik haiba masing hengkatpagi, natraga awa anagi, nong tadabagi, lau udabagi, usina lau chabagi, natraga ising chawbagi, mahai marong mangbagi, chadabagi, thaktabagi, akanba laina laichatki, mi sibagi. Itop topa wari ni mi taret nipantagi tangkhai amadi amuksu madugi manungda phaduna hoiduna yahonbani. Thauna phabagi wari natte, kalak mihaubagi natte, migi mapot maran muluba tamthiba, mi hatlubagi wari natte, khanai makhoisu khanadaba natte, ahing tumde, nga chai, sen chai, loina tawi makhoisu, adubu achauba maramgini, mingchatkini, mingtholgini, hajabagini. Khulgi ahanba MA yauri, mi pumnamakna kinai mabu, kabini, panditni, loina khangba haibadu mahakni, khulgi ihan hanba MAC, Einstein ni mahakna, kabi yauri, critic yauri, playwright, dramatist, journalist yauri, essayist, novelist yauri, poet, Eliot, Camus, satri ngaktani. Makhoi mari tana hanjin hanjin, president, secretary, treasurer, director, manager ngaktani hanjin hanjin makhoi mari tana. Madugi mathakta nongmada meeting taruktagi tade, tongan tongan ba mafamda midi makhoi mari tani kanna yaudi manga amadi. Amana amabu oi, lai pareng hui, amana amabu thagatli, thangkatli. Seminar, conference, festival, workshop, pitribida tauba amata, taudaba leite khul aduda makhoina. Mic ama yunglami, changubada makhoi mari hekta oirami, amana mayaida phami, amana lai pareng hui, amana thagatli, arembana khubak khui, meeting loibada sangom kher chai. Leptana meeting taurakpa, leptana upadi pirakpa, sahi nipan surakle, kanano handaki sangrita charge ase, gongkhamgi thambausu, isai sakpa tokre, u suba mangonda, karamna upadi pigani, manaw haiba amadi, isai saki hai, sakte hai, khangdre. Macha nupida hanglubada yumdadi yamna sai, sumang mandoptadi tade hairakle, akhangba nipa amana thoraktuna hai, sakpa saktabana amani, isaigi rasti munna khangi mahak, mangonda soidana pibiyu, khulgi mi thorakle, michang nairakle, upadi piba numitta, napak tanare, utupka thorakle, nupi angang thorakle, khamjinba yaraktrabada ahal amana haudoktuna, upadi piba animak, isai sakhalu haiduna, isai phangnaba takhre thenglaba ahingda. Laibak macha taduna manauna, upadi kathoki kongkhamgi thambauda. Mathangi chahidagi, kongkhamgi ahalgi tungdagidi, isaigi upadi pikhidre, khulgi chahigi mifamda, mukna oina pikre. Matang asida Laishram Samarendra Singh na iba seireng Khul Amagi Wari loishinjare, tabiriba Pumnamakpu amukka hana khurumjari.